Imes pada meyeng tabiri basingbu ahan magtada binitana taram nausa bagloyana kurumjari. Hauzik pada masigi maroya pau pijari. Masagi lawphamda law khoinaba honarubada kuki singna ayat apan pirakpadagi saungno ungkhatnakre. Manipurda tholiba irang asda laikhidraba athauba taragi imung manungda khundrakpam kendra tengbang lupna selgi mateng piba hokre. Matam ngakna satpa haibasna sakhotpa lakna bagi ahan ma khongthang ni haina konthau jam kendragi MLA Dr. S Ranjan na haikre. Loyana helicopter kaibada miyoi taret thong tekpada miyoi ani laikhidre. Mapungoy Paulo Birasi. Ngasi ayu pung tara rom tabada Imphal East ki leitan pokpida leiba maitei lomi amana masagi tractor puraga sadu lampak khulda leiba masagi lofamda low khoinaba honarubada manak nakpada leiba kuki khuldagi lakpa kuki khunja singna ayat apan pirakpadagi chawna ungkhanakre. Kuki singa naurina kablakpada maitei naha amasu makota panduna sopan nang lehairi. Leitan pokpidagi miyoi aduna masagi lofamda low khoiba satpada kuki singna mafam aduda low uba yaroi lofam adu miyoi adugi nate haina ayat pa athingba pirakhi. Thaudo aduda nakalani gi marakta ningai sangdanarakpadagi manakta leiba maitai khunja kharasu mafam adu tamna changsilakhi. Thaudo adugi matangda maitai singna masagi lofamda low unaba changbada kuki singna ayat apan pire haibagi video footage kayasu social media da thaganaraki. Nakal amaromda kuki singa duna namduna maitai singi lokpham adu paisinaba honabada maitai singi lokpham kaya hojiksu athingba piduna khoiba yahandri. Ongkhanaba duna maram oiraga kuki singa du mafam adudagi handokrabasu lepa laitana naurina singba kapsilaktuna attack chatharaki. Thaudo aduda maitai miyoi ama makota naurina panbadagi asopan nangle. Thaudo adu hena sauthorakpa yabagi phibam leibadagi mafam aduda security force sing changsenduna irang adu laksan khibadagi hojik makhatana pamdaba thaudok sing thokpagi paudi leitri. Thaudo adugi victim oiriba masagi lokonda tractor da low khoiba changluba lomi aduna phangdorakhibada Nepali amagi lokpham yauna mahaki lokpham adu khoinaba punna makhoi taruk chatpani. Adubu khulla aduga thangana leiriba kuki khuloiriba songpel hariba kuki khullasdagi miyoi kunmanga kunthra rong kumtharaklaga athingba du pirakhibani. Songpel hariba khullasi lising champa maudra humdagi kuki naga class matungda nauna tholakibani. Khullasa tariba yumasi manga taruk lomtani adubu khullasi ga naknana kuki militant singi camp leibana khunja singda akiba kaya mayoknari. Kuki singasna songpel khulga tayana leiriba maitegi lopham kaya amasu makhoina loksinduna ukhrabani. Adubu mafam adudagi khara tholaklaga leiriba maitegi lopham kaya ama hojik uba ngamdana leiri. Maitegi leiriba lopham singasi low uba changnaba security force tagi hana ayaba lawribani adubu kuki singasna kumtharaklaga low uba yaroi haina athingba piriba sida security force ke maikede karigumba action amata lokhatte masina kuki singasna ka henba thawong kaya satharakpani mafam adugi upper primary hariba jaga aduda central force ki company ama leiriba sinasu miya mapung phana ngak senba ngamde cam adudagi personal mari manga khak laklaga khulasi ngakpanadi effective oide kuki khulai paibasina free da tharaga maitai singa tana duna phabasi yaningde madugi mahuta upper primary da leiriba central force ki company asi songpel da ahenba force kharaga loyana thajinduna irang asi laksinaba honabiyu hojik leiriba phibam asadi maitai lomi sing lo ubangambagi phibam leite haina phongdokhi amaromda hojik mafam aduda security force amasung miyangge marakta lomi sing Telo uhanba yaga hangadabani haibagi yamna kanna muknaba thokli.
India government amasung kuki militant sing sathariba su asi makhatana chana handraba khaktada lamdamasa santi purakpa ngamgani haina maikai kyadagi central government ta pressure piringai serak asida BJP Manipur Pradesh ki spokesperson T Michael lamjatang hauki ki maikai dagi KNO amasung UPF ka taunariba su agreement asi khudakta abrogate togodabani haina India ki Prime Minister Narendra Modi amasung Home Minister Amit Shah da taksin kre BJP ki spokesperson si maikai dagi center da taksin ki warol amada state asigi elected government asi collapse oibadagi sahi asigi February thadagi president rule lerakibani loyana karigumba su agreement asi makhata na sangdokpa tarabadi Manipurda tang tadaba phiba ama mayok narakani haukiba sahi lesingani kulumdagi me ahumdagi Manipurda tholakliba irang asi hojik phawba laksin bangamdabagi miyamna pendaba masung central government ta thajadaba kaya leiri media reporter Ministry of Home Affairs ki maikai dagi su Makhatana sangdorakpa yai haiba wafam phongdorakiba aduda BJP spokesperson sigi maikai dagi nungnangba phongdoladuna asigumba warep asina Manipurgi territorial integrity amasung constitutional identity da akaiba kaya pirakani haukiba sahi lesingani amada Indo-Naga ceasefire da without territorial limit haiba wafam yaukiba adudagi Great June uprising thodok thokduna naha tarani pangi punsi mangkibani loinana sahi khudigi June tarani panasi symbol of resistance Haina ningsingduna thauram pangthokli thagdok adu thokiba sahi kunmari pharak pagaloyana asigumba su agreement asi amuhana sangdokpa tarabadi lisingani amada thokiba thagdo adugumna pak sana tangdu leita daba phiba ama mayok nagani civil society group students union amasung community organization kayana president rule gi makhada nakal namatagi oiba ware amata laudana ba hanadagi hauna kholau kaya lauduna laklibani maramaduna su agreement asi khudakta abrogate togodabani Ministry of Home Affairs ki maikai dagi su gi ground rule sing chana hanba ngamdabana effective oiba ngamdribani Manipur gi singi lamda hingsa tholiba insurgent group sing asi laksinaba ahanba miyang thamgodabani Haireduna, Hairiba group sing asi militant ama oina treat togodabani, peace partner ama oina central government treat torodabani haina akanba wafam palli. Haujik tholiba irang asida Manipurgi apunba saktam ngak nabagidamak thawai katkraba Kundrakpam esigi manung chana leiba athauba taragi imung manungda Kundrakpam kendra tengbang lupna selgi tengbang piba haukre yumnam kunauda leiba hanagi ichangi president N Rajendra gi yumda pangthokpa tharamaduda chaliba tha sidagi hauraga athauba taragi imung manungda tha khudingi lupa lesing ahum pibagi thabak adu ngasidagi haukibani Kundrakpam kendra tengbang lupna sillaga pangthokiba tharamaduga mari lena N Rajendra na hai Kundrakpam esidagi laikhidraba athauba taragi imung manungna Tengnariba awaba singda karado arabasu mateng pangnaba haiduna loop asi lingkhatkibani loinana hairiba imung manung asi thogdo ama thorakpa matamda su loop asina madugi tekchak punamak pugani ngasidagi hauraga tha khudingi pigadoriba sempam asi Kundrakpam esigi manung chana leiba yumthong khudingdagi angam mangamba sel khaiga naraga pigadoribani mathangi academic session dagi laikhidraba thauba taragi macha masu singi school admission da changadaba sempam su Kundrakpam kendra tengbang lupna puthoknaba thorang togani asigumba khongthang asi tongan tongama district dagi laikhidraba athauba singi imung manung singi damak Marilenaba club amadi organization singna natraga loop ama semduna thabak paikha haningi maramdi laikhidraba singadu ayambana laitalairagi imungaktani makhoina thawai thakribadu Manipur kannabani haibasi aikoi khudimagna ningsingba summi haina Rajendra na makhatana phongdokhi class tamo bawdi akoina daitam kha lobam thopra haibi wakhal du ne aina ngasi tembang lu ne khoi kunabam kendra ge ma semjaraga nahan mi samni mukholge ho semjagi bini sine loibena te akhoi Besempur gi semani kalga peace committee ga moisu lakhatab ne du somda irang ma leibagi moi ngasi se laktre akhoi kangleba peace committee Manipur ga torga ningthau phong gi semani phokak chau gi semani torbung gi semani yai phok gi semani adagi si huji akhoi ngara amulai khurai da moi
Walegi Vice President amadi spokesperson soiriba Sapam Kangleipalgi Matenga loyena Khwai Ihul Foundation Manipurda sahi ani hena satharakli bairang asna maram oiraga relief camp ta leiriba amadi lana sigi saitheng nangliba mahiroi singda tha ahum sum satharakpa computer literacy program amadi spoken English class ngasi loisinbagi thara ama Khwai Ihul Foundation sinduna Foundation sigi office oina leiriba Sapam Kangleipalgi nongada da leiba yumda pangthokre ngasi thara maduda RPI athawalegi Vice President Sapam Kangleipal Pungdongbam Jila Parishad ki Hanagi Pradhan Irungbam Ravi SSUN ki President Soraisam Yaima Computer Literacy Program ki Sintak Lo Yumnam Bikram Jama di Yumnam Deskapina Mitunglen Sing Oina Sarugya ki Taramaduga Marilena Computer Literacy Program di Spoken English Class da Sarugya kiba Mahiroi Sing da Certificate Sing Suyen Toki Baglena Computer Literacy Program di Spoken English Class asibu mai pak na bahona bada achoba thaudang lawrak kiba oja anidasu asamba kudol piduna punin thoga kibagloyna ikai khumnaba utki tharamaduda RPI thawalegi Vice President Sapam Kangleipal na hai lamlai assembly da gram panchayat manga leibagi manungda takhal chanjembam GP amadi nonggren chingnung khog GP aniasi lenga ki mahiloi sang leitabaga pangkhak oire loyana assembly constituency si hojik matanga chunaba lenga ki mahiloi sang leitre sakhot lamjeng yawba ngamdraba maikai habadu oire covid ki chaithena khamthena wahalaba matung kangluki irangna amuk chauna chaitheng phangba maikai ama amuksu oiri phibam Mangsing khara makai phagahanabagi pandamda free computer course loyana spoken English course asi pangthokpani makhatana tamkiba computer gi course asi kaukthokkidanaba mahiroi singna makhatana tamjanaba computer set ama songbong relief camp ta khusinabani matung tarakpada miyangi pangbe aba matengsu pangani phongdokhi amaromda tharamadda sarugya kiba SSUN gi president Soraisam Yaimana haikibada SSUM na saphonglappa matamdagi manipuri sothana leiriba mahiroi sing amadi education system asi bafaba maikai da purokpa ngamnaba honaduna lakli makhatana su hona khigani sothana leiriba mahiroi sing na lairik ningthina tamduna mai pakpa mi amamam oinaba hona minasi amadi karigumba mahiroi sing maikai dagi mateng mathau tarakpada SSUM na angamba thakta mateng pangnaba honagani phongdokhi arsu akoli khasa babu goina na ai cha farthini ai hai icha na fara kanda ai mai khini hadi khasa do dai dai ko shi do ya de adu aina khasa ba thong do ri ba mioi bam gi wai de ge tang do ngal do ri ba magi nei ba nuksi do icha sin do adu di mai kai khang na lambi khangdana kamauna gele hai tare ko matam ngakna chatpa haibasina chawkhatpa purakna bagidamak ahanba khongthangni haina konthawjame sige MLA Dr. S Ranjana hairi All Kangmong Clubs Coordinating Committee AKCCC Kangmong na sinduna Kajau Lampak Kangmong da ngasi pangthokpa prize distribution cum sport meritorious reception program da thoiba mitunglai oina saruk yaraduna wafamasi phongdokibani MLA Dr. Ranjana makhata kibada ngasi gi thoram pangthokpa matamda matam chapchana hoba ngamba haibasi yamna sauthok ingai ni mahiroi singmadi horakliba mirolna matam manghandana bahonasi aduga chakhot thorangi oina Kangmongda lambi pakthokna bahonarapada miyamna yetnaba leitana yabiyo madi lambi thong mai pakna sengatuna chakhot palamda ama oinaba honarasi haiki akhanaba mitungleng warolda Yaro Bamdia Jila Parishad member Maisnam Suresh Luwang na phongdorakibada angang lairik tamada sel changba hantanaba government school sing phagahan ba mathau tai maramasna private school sing deisa sing thabagi mahota government school da taman bagaloina section na yengsin biraga di government school chakwa han bangamgani haiki tharamaduda AKCC sigi President Morangtem Charat Kangmong Gram Administrative Committee ki Chairperson Irom Binarani amadi ward members singna thoiba mitunglen sing oina saruk yakhi tharamadu chaliba chayes da pangthokiba NEET exam 2025 da mai paklabi Sanatombi Irom G exam da mai paklabi Vidya Pebam da AKCCC gi maikai dagi wall clock amadi MLA Ranjan gi maikai dagi lupali sing tara mana oina piduna puning thogatki loidana Kangmong dagi national player Mari taekwondo masana gi gold medalist Chongthang Kennedy amadi Anuradha gi machanupi Priti volleyball gi Irom Mani football gi Mocha thang tagi wahengbam alona amadi class 10 pass torba mahiro yankhai toromadi 12 pass torba mahiro yankhai ma panda wall clock amamang khudol piduna taram okay to exclusive and so
yang limited way hadina wasan nanti amulah masih organizing committee amasung apa yang segi function je society macam apa yang macam paling menurut punctuality mereka jam itu ada beda mengenai paling menurut target untuk sebuah Druba Tara Cluster Level Federation ki makha da laiba Huika Women Development BLF Huikap Lamjing Maira BLF na sindu da ngasi Huikap High School da Back to School campaign hodokre campaign aduga marile na waheng ban suba sini na phongdorakpada lamdamasta no makang da tholibe irang amadi ising isau na maram oiduna yumgi nupi sing na yumdagi mapan thokpa ngamdana imung manungda macha sing amadi mapuroibagi wakhalda no nganbadagi numit tawa phauba kari thokadagi khanduna leiriba sagi kharadang oirabasu makhoi wakhalda leiriba awaba du ko hanabagi pandamda ngasi campaign se pangthokpani loidana ngasi pangtholiba campaign sa saruk yariba mioi singbusu thagatba phongdokhi pung ahum bauda akhoi perot asi asmai taraga mathang sangaga keda sinjina taaga akhoi gi losinjagani maruina akhoina sinjari basi ayamana akhoi government development amasung ngamji maina belef singina tawjaraga aduga angda GP ki pradhan manihal mingwanda prajabra manihal amasung akhoi ward member sing laiba 76789 gi member sing sina akhoi Thingu Jam Munindro alias Imo Lukok amadi imung manung miyoy sing na sinduna no magyoyba free medical camp amang asi Basikong Sinsuba Sanglanda pangthokre pangtholiba free medical camp asiga marile na TS open na phongdokhibada ngasi pangtholiba free medical camp asi handak thokhiba ising isau na maram oiraga awaba phangalaba miyoy singidamak pangthokpani medical camp asda tongan ba makhal kaya gi anaba medicine surgery ophthalmology eye pediatrics children health gynecology orthopedics bone and joint dermatology skinamadi dental na singba kaya layeng duna hidalang takya sulem na phanganki ngasi gi medical camp asda miyoy lising ama muk yengna bagi pandam amagaloyena pangthokpani phongdokhi PMGS Waigi Makada Chagang Sugnu Road ki Laingobi Dampi ki kilometer manga muk sangba lambi asi district level Disha committee ki mipa amada member secretary so iriba DC Bisnupurna mari lainaba singda lambi asi mapung phana athubada semba loisalalagani haina monitoring committee ki chairman so iriba Inner Manipur ki MP Dr Angomcha Bimola Koijam na thajaba pikhrabasu lambi paring asigi mafam kharada phibam thina leramba amadi black topping amata tawduna leramba si thamoi soningai ni haina Tarani Toy Suba Manipur Legislative Assembly election da Kumbi Esida INC ki candidate soikiba district level Disha committee ki member Khangembam Romesh na phongdorakli lambi asi kari karam phibam da leiribagi haiba khunja singaloina yengsing khongchang amada KS Romesh na phongdokibani mahakna makha takhibada Bharat Sarkar ki Ministry of Rural Development ki santhang makha da Kumbi Kendra amadi Saikot Kendra ani samnariba yamna maru oiraba Laingobi Dampi Road asi semba horamlaga loishendana leiriba black topping tobadi laidna WBM gi nung phawba leitaba yauri hiramasda ministry na piriba matam hela phawbada loishendana leirakibagi matangda monitoring committee ki chairman soiriba Inner Manipur gi MP Dr Angomcha Bimola Koijam yauna sahi asigi March 18 da pangthokiba miphamada district level Disha committee ki member secretary DC Bisnupurna lambi asi athubada mapung phana loisalalagani haikibani adubu tha manga mukki mamangda MP Dr Angomcha Bimola Koijam MLA K Ranjit yauna yengsinba lakhibada lehoba lambi ki phibamdagi ngasi su ahongba mate leiramde lambi sembagi matam loiraba matung maintenance period ki matam oira phawba black topping tawdana leiriba si marilena basingna athubada miyeng sangbiduna mapung phana semjan hanbiyu haiki Yamna nungaitaba thawdo amada ngasi nungthil pung 3 lom tarakpa duaida jiri bamdagi kasargi namdai long village chatpagi langreijang manakta jiri ture lanthokna bahonabada miyama sire miyedu Mr Idulangbe Newme all Mandiyu Bilas Tagini Mahakna Turel Lantok Nabahonabada Irena Sentakibani Hairi Mr. Newmegi Nupi Machan Amadi Apopa Popile Hori Local Villagers Sing Amasung Youth Club Sing Lungrejang Youth Club Amasung Rangrejang Youth Club Ki Volunteer Sing Na Rescue Tongnabagi Thabak Chathari Hairi
Awang Bharatki state ama oiriba Uttarakhand helicopter ama kaibda mioi tere lekhidre haina official singna phongdokre. Local media report amagi matungina aircraft adu Kedarnath tagi Himalayan mountain ki Hindu pilgrimage route ta pairakibani. Lekhidra mioi tere ki manungda pilot amasung sayeni gi angang amasu yauri hairi. Director General of Civil Aviation High Kre Kudakta Rescue Team sing changsinkre. Aircraft adu kaibaga marilena Aircraft Accident Investigation Bureau na thijilagani hairi. Ngasi nungtil Punegi Indrayani Tural Matata Sabari Batong Amatek Padamioni Shire Mio Karana Single Centakre Hairi Sayol Giloisalakpa Numi Obegi Mapamada Mio Masing Yamna Tinki Housing Powder Mio Taru Rescue Tobangamle Hairi Indrayani Tural Matata Sabayot Kitong Dusahi Kuntra Sure Hairi Maharashtra Chief Minister Devendra Fadnavis Natodok Tuki Pautabada Laikitrabagi Imung Singdawa Papundo Pui Pauzel Piki Thong Tek Paki Taudo Damio Ni Sibolo na Kuntrani Toina Sopandanki Mio Taru ki phibam luri hairi Sanabagi Pauda Sek Babu Macha Memorial Trust na sponsor toba amadi All Manipur Football Association na sinduna punna team tarani panasal yaduna group ani thong na kaidokduna Lamlong Artificial Turf Ground zathariba ani shuba Premier League 2025-26 ke ngasi sanakiba ahanba match da FCR None amadi AFC Angtha ani lamba tawnakiba match aduda FCR None na AFC Angtha bu panjal taret amada maithiba piki amadi ani shuba match oina ABA Khetrigaon amadi SSU Singjamai ani akan mamong da lamba tawna Nanakiba Masana SSU Singjamaina ABA Khetrigaon panjal manga anida thoikre Haujare bada maroya pamukana pijari Masagi lokpham da lo khoina ba honarubada kuki singna ayat apan pirakpadagi chauna ungkhana kre Manipur tholiba irang asa lekhidraba thauba taragi imung manungda khunjak pang kendra tengbang lupna selgi mateng piba hokre Mataw ngakna satpa haibasina chapkhatpa laknabagi ahanba khongthangni haina Konthaujang Kendra MLA Dr. S Ranjana haikre Loinana helicopter kaibada mioi taret thong tekpada mioi ani laikhidre Ngasigidi paudam pijaba matanga solution jare miyeng tapiri basing amuka na kuramjari